Marupsing True Story by Bhizam na tarap nokchari ngasi channel asida ahanba oina asengba thokiba wari ama puduna lakchare wari asigi maming amuba khud wari asibu thabirakpa agi marup Sagar na class 11 12 tamba matamda hakteng na thengnakiba wari ni wari asi marupsing na loiba phaudang tabiyu Sagar haiba miyoi asi Imphal dagi kilometer 13 muk lapna leiba Bishnupur gi district ki manung chanba khunggang ama khaktagini mahak class 10 gi matriculation exam pass tore haiduna mama mapa na Sagar bu Imphal da leiba school amada tamhalami Sagar gi mama mapa paisa yamna paibdi nate adubu machabu afaba mi oidaba yade haiduna Imphal gi afaba school amada tamhalami Sagar Kwaketel da leiba ka bara amada leirami Sagar gi ka oidiba si hana mi leinarami hai adubu matam kharagi mamangda yumgi mi makai atopa anakpada leiba yum amada hongre hai masigi matungdagi ka ahum leiba yum asi matam kuina mi leinarutre yumbuna makhoigi phau amadi pochai kaya ama paisinduna thanami adubu yum adugi inkholda ka khara hana sadoktuna satra khara hana leirami Sagarna kabara leinaba thirakpada kabara thiba fangdre haiduna pot paisinduna thamliba yum adugi khara hangba ka amada leirami ka adu yumbu ga hainaduna Sagar gi mama mapa yauna sengdokle aduga Sagar mafam aduda leiki matam kharadi Sagar ka aduda karisu khandana leirami Sagarna leiriba yum adugi ka aduga satra kharana leiriba tonganba yumgi ka singdu Sagarna leiriba adudagi khara chalaga lei Sagarna leiriba ka adugi thangnaba ka adu numidangda yamna mammi balab amata thande thaliba haibabu Sagarna leiriba ka adu khaktani nongma Sagar gi mamangda makok yaudaba makutka khwangda yauba makok makhong amata yaudaba phibam ama uki Sagar tumdana lei haijarasu magi ka amadi mana khalliba kangkhal adu loina tasengna urami matam asida Sagar masa lengba ngamdre masa adu namthaba maina tawre maram asina Sagar mangdagi taibang fauna lauduna leiki ka adu ta Sagar mathanta leibana maram oiduna Sagar bu hawdokpinaba mi leiramde Sagar ngayak lauraga mit pangduna gyan tarakhi Sagarna masidi mangni mangbu karigi kiruni khandoklaga tumthaki asumna matam khara hogre Sagar nongmasu leiri ngayak pabloiraga tumlami matam asida hanagi matogum Sagar mamangda akibagi masak oiraba angang ama faglangda naptuna leiba adu urami akibagi masak phanglaba angang aduna Sagar tamna changsilami matam asida Sagar mamangdagi taibang fauna laurami ngayak leiraga Sagar mikap thoklakhi Sagar kharadi kirami adubu mangni khanduna tumthaki Sagar asumaina manghada toina akiba ui haiduna mamada Sagarna phone da wari sarami numit adugi numidangda Sagar tumba matamda mamada pautami haibagi matagum Sagar gi thabakta arumba pot amana nanbagum tawrami Sagar matam asida koilaw lauraga mikap thoklakhi Sagar munna khanjilubada masada akiba kharati phawrami tanja asida Sagar magi table mathakta leiriba maikhet adu lauraga maru ama churami asumna numidang adu hokre nongma ahing ama Sagar mikap thoklaktuna toilet ta changnaba tawrami matam asi numidangi pung ama muktaramle Sagar toilet changningbana kuina khangba ngamdre haiduna phone gi flash adu thalaga toilet ta changlami mana hatu lakpada akiba fawramde Sagar phone da isai tharga leirami tanja sida thangnaba toilet aduda kanagumba ama leiba manba sawum kara Sagarna fawrakhi masidagi Sagar fatfal loshilaga changki asumna Sagar mamang mahada kiba leptana ure maram asidagi Sagar maki haksangsu yamna sokchilami nongma nongthi nongmamba numidang amada Sagar chak toklaga lairik paduna leirami numidang adu
ꯅꯣꯡ ꯃꯪꯂꯒ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯀꯟꯅ ꯁꯤꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯒꯔꯒꯤ ꯊꯣꯡ ꯃꯄꯥꯗ ꯁ꯭ꯔꯣꯛ ꯇꯧꯗꯨꯅ ꯆꯠꯄ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯁꯥꯒꯔꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯄꯨꯅꯥ ꯊꯥꯖꯔꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯀꯥꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕ ꯈꯨꯠ ꯑꯃꯅ ꯁꯥꯒꯔꯒꯤ ꯊꯣꯡ ꯑꯗꯨꯗ ꯄꯩꯅ ꯊꯤꯟꯖꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯒꯔ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯥꯒꯔ ꯑꯀꯤꯕꯅ ꯃꯆꯤ ꯂꯦꯡꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯨꯠ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯁꯥꯒꯔ ꯃꯁꯥ ꯀꯤꯗꯅꯕ ꯇꯨꯝꯅꯤꯡꯕꯗꯒꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯅ ꯎꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯈꯤ꯫ ꯁꯥꯒꯔꯅ ꯊꯦꯡꯅꯔꯤꯕ ꯄꯨꯝꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯥꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯁꯥꯒꯔꯒꯤ ꯃꯃꯥꯅ ꯁꯥꯒꯔꯒꯤ ꯀꯨꯊꯤ ꯌꯦꯡꯂꯝꯃꯤ꯫ ꯀꯨꯊꯤ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯐꯠꯇꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯒꯔꯒꯤ ꯃꯃꯥ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯆꯥ ꯑꯗꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯂꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯎꯕꯗ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯂꯝꯃꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯒꯔ ꯌꯨꯝꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯅꯁꯨ ꯁꯥꯒꯔꯒꯤ ꯌꯟꯇ꯭ꯔꯅꯆꯤꯡꯕ ꯉꯥꯛꯊꯣꯛꯅꯕ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯒꯔ ꯊꯥ 1.5 ꯌꯨꯝꯗ ꯂꯩꯔꯒ ꯑꯇꯣꯞꯄ ꯀꯥ ꯚꯔꯥ ꯑꯃꯗ ꯂꯩꯈꯤ꯫ ꯃꯍꯥꯛ 12ꯀꯤ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯂꯩꯕꯤꯔꯒꯁꯨ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫